Maru Eva Pau. Sagolgi permanent oiba chafam piu pony policy sembiu haina Manipur Pony and Pony Players Welfare Association na dabi tawakli. Rimski lab technician singna khut tharak kiba thongdok adubu yaning daba phongdok tuna hoisang naraba CSO singna ngasi rims da thomjin khre. Kurumjari Nungtilgi Pony TV pau miang tabi ba mayam pamna mapu Bidyalaxmi taram na okjari pau sandok na pijari Sagolgi permanent oiba chafam piu Pony policy sembiu haina Manipur Pony and Pony Players Welfare Association gi Publicity Secretary Jongtham Ajina dabi tawakli Khuyathong Pukri Mapal Community Hall da pangthokpa wakat mifam amaga mari lainana mahakna makata na phongdokhibada Manipur gi tanglaba pony asi loriba mioi sing lairabana ayambani maram asina makhoi gi leifam matik chana pibi bangamde Adubu handak sarkar na pony bu lambi sorokta tholokta ba haidana ekar kontra gi sagol gi chafam Imphal East amadi Imphal West gi PB badagi sagol sing asi mafam asida hoijinduna thamle adubu sagol mapu sing na hena pamjari badi permanent oiba sagol sing gi chafam amadi pony policy sembi ba asini masita sunatana Manipur gi Tampak gi district manga Kakching Thaubal Bisenpur Imphal East amadi Imphal West tasu ekar chani natraga chahungi sagol gi chafam PB ragadi sagol sing na lambi sorokta tholakpa thingmang amgani haina phongdokhi Koina tawjariba wakan mifamsi koi sagol na hodi thamesya haitare sagoni awaba lami thokla ka kalapa sem na su akoida instruction pibidna koi sagol ki thokla ka handana ba haya aduna han director veterinary director najarur matungda atuba emergency nini sida akoigi sagol 30 ekar ma hana pire na haya lebiraga hangang na su lejare aduga another koi NIT da koina temporary akoigi sagol gi chapam pibidna tawbiri ke koina Jadi sagol lojai bersini tu koi sakali macam itu koi sakat untuk seri. MMWO gi hana President Oramba Abdullah Fundray Mayumda Rimski lab technician singna khothar kiba adubu yaning daba phongdoktuna khoi saung naraba CSO singna ngasi Rims da thomjin khre thodok asiga mari leinana MMWO gi President SK Wajid Sahana Rims da ngarang ahing Pung amaga mini kontra mari tabam aduwaida Abdullah Fundray Mayumna mahaki imung manunggi anaba amagi damag doctor na prescribe tawakpa testing tawna bahayduna Rimski lab ta lakpa matamda lab technician singna ludawa wahay wata sizinaduna Laiminari ba fulupcha singda nungsinadana ba tawrakpa amadi Manipur bu kanana ba khongjang kayada thodang lauduna lakliba amasung MMWO gi hana gi President Abdullah Fundray Mayumda khutharakpa asi Manipur gi mitai pangal gi CSO singna yaning daba amadi hakchina lawi haina phongdorakli Pali balenga asina achan mirai naidana mara leba mioi sing adu athuba matamda thabakta gi lokthok pinaba appeal tawrakpaga loinana Rimski director Dr. Santasu mahakki famdagi khudakta thadoktuna lebak macha tadaba thodo asigi damak lale haijana basu phongdokhi Karami matukin na sangu buda kutharak isi aikoigi Tuan-tuan Manipurian the Manipuri tuan-tuan isu kaya crimes kaya mayam ki development da masuk tuan-tuan ba iram dam sibu masih ta na kai ki kita bagi kanna bagi khongjang kaya da sarba thodan thawai loriba hanagi su ko ki former president MMWO ki akoi Abdullah Fundray mem da khuthaduna akoi I nai tan bagi thawang ase akanna mong da Manipur da lariba maiti pangal CSO organization khudi mara condemn tawi maral lariba mioi singa do panthadana thintadana Pali balenga kasina san mirai naidana chapmana baming sigming makada hairiba mioi singa do khutatta makoi bu thabu te terminate to pinana busu lairiba amso BCPC PSO aduga aikoi AMTC aduga MCM amuko amadi BCPC tongan organization kaya ko lairiba singa sigi baikai de ko ekan mongda koi haijage budde lo ni yengwe masih ada kari gino atam nina pangan ni harga midnight insult tawar ka phu basa masih akoi pangan kunai no yabang amoy totally masih condemn to bogolo na Rimski director masih suspend to godom ni loina na masih da thabak tawriba employees se masagi health amadi masagi intoxicated item season nerbe myam se loina terminate to godom ni adu re verification tawraga staff employee to bo matamda polite oba humble loiba
मेन काइन मसा खंबा कम्युनिटी नाइजबा कम्युनिटिज्म द बेस तौदबा मठौ मसा खंबा मियोय सिंग तबु एम्प्लॉय तोरगा मियाम की सेवा तौबा लोइसंग अना लायेंग संग चे मियामना प्रजाना अपाम मोंदा रिम्स असिबु सगोलन बाइब से अखोय मियाम की मणिपुर से असि अपाम मनि हाइबो फम थमजे लिस्टिंग अनि अमागी सेंसस रिपोर्ट सनामही लाइनिंग चटपा मीगी मिसिंग लाख अनि लिस्टिंग कुनिथोय चहुंगा निफु निपान ओरंखी हाइबा मसिंग असिमक्ति ख्वाइदगी यामदबा लाइनिंग मसिंगनी मरम असिना लाइनिंग लोइसिंग असिबु इंडिजिनियस रिलीजियस माइनॉरिटी कम्युनिटी ओइना सखंग बिउ अमदी आर्टिकल 29 1 गी मखादा फंगफम थोकबा राइट सिंग अदो फंगहल्लो हाइना मैतै नेशनल असेंबली ना दाबी तौरकली ngasi Manipur Press Club ta pangthokba paumi singa unaba amada Maitai National Assembly gi President Ibomcha Khumanna haikibada Prithvi gi oina chahi tara khudingi mikok thiba pangthoi India gi su listing ani kun mathoi gi census ta Manipur gi oina tongan ba lining chatliba mioi singi manungda sanamahi lining chatpa mioi singna khwaidagi nemki masida sunatana listing ani tara mathoi gi census study sanamahi lining yawrakhide asigumba kaya asina sanamahi lining asimak minority religious ama oina sakhang bio haina phongdokhi ko sanamahi lining seliba koi mi lagu kan sing ko sami ko palsi ko Manipur ro lai community mayam gi lining seliba singiti party ki masing yam da ba ai koi community ni harni ha ko religious minority mani oja community wala ko nabi ji sacha ko kanero Recognize to me, machine Lakaneva, assembly, and Lakaneva assembly mechanism, and then machine. I call this language. I call it what to come in by Hina. The Senator Sarkanoda Habitna, Kogo, Sabsaba Masatopa, Languama, who were ngarang phayeng gi uyok da kangchup chiru reserve forest haina signboard thelam bagi matang da mafam aduda leiriba khunja sing amadi department gi mioi sing gi marakta chawna ukhatna duna irang thokre khunja sing na phayeng gi manung channa leiriba jaga asi matau karamna kangchup chiru reserve forest gi manung channa leiribano amadi taseng na leiribara natraga leitrabara haiba du khangnaba order adu puthokpira u amadi mafam aduda leiriba khunja sing adubu karimata taklamdana kangchup chiru Reserve Forest haina signboard thelamba asi yaning de amadi matungda asigumba dispute legadaba thabak asi tawbidana basu appeal tawrakli Matau garam na mapan sida yung mga department order topi bono. Document ya adugi document do saro ya. So biyo. Ja sida. On sport sida. Khoda. Order koi badu order geze tu ma pass to badu ki order number do amjo magi kanu du le ngone ba adugi se do hojik bayan so biyo aduga hojik hari bo mochi moya department ki mission mapan sida aga si ki signboard tobula isi Google do na la eba ko Google do la order do par la te ko adu map tu magi samna geze no magi adugi do moina phamina ngangna bu do khoi praja Adu sa abasi poirang haja kya ba akhoi Manipur da riba praja session ga tok doko India da le riba mioi khudi mang na phayegi community forest je masa ki auto ne khangle bo da makak ne ba sada ne khangbi driba ram department ne khangbi driba man adu kano tange order hai bam pani ko order to to som to tawbiyo kanar order to so tawbiyo hadi order hai bam pani so tawbiyo aduni adugi order jo so tawbiro ke je pass to jo akoi thangan biro adu akoi gi jaga si cheng ne yaw grabra or yaw dabra hadi jo akoi khangjage ba maram di akoi community forest na mani akoi pungna Handak listing ani kun mathoi kunithoi batch da Assam board na lokhiba SSLC examination asida kasar Assam gi manung channa leiba Baskandi gi Ranipur village da leiba Thingbai Zangunamani Academy amadi English medium school gi maheroi singna examination asida mai paklakpagi school gi management committee singna sinduna students felicitation program ama ngasi pangthokre
TS Gunamani School gi Principal Aisronita Devi na haikibada handai school asigi oina lising ani kun mathoi kunithoi gi batch asida mahairoi punna kunipan exam thabada taramari na first division amadi taramari amana second division da pass tawrakhi haukiba chahi kayadagi handak chahi asina khwaidagi result fajaba oirakpada school asigi oza sing amadi school management committee singna harauba amadi nungaiba phongdokhi loinana handaki SSLC exam asida mai paklaliba satra satri sing dasu tungi lambida mithoi mihenba amadi tawruba thabak khuding makta mai paklakpa oirasanu haina school asigi oza singi maikaidagi wahi kaya amasu thamki School management committee na moibu menasai to wait about the handaki result juga total 20 student passed away maduri ka tara mari khana first division tara mari khana second division adugi marakta second angang ani khagna student ani khagna distinction kore aduga angang amana first division kore nara 27 total 27 letters kore ngasi 44 Assam Rifles na IGAR East ki makada security post ama akhuidagi kahulong COB haina maming onthokpagi thauram ama khunja singa loina na pangthokre numit asibu ningsingba oina battalion asigi commande na security post asibu NS 137 ga samnaba lambi Surya Pat kauba amasu sangakhi Ajadi ka Amrit Mahotsav ka mari leinana lambi asi fivam fattaba leirambara maram oiraga post asida piriba khudong chaba sing asi khunja sing na lobba ngamdana leirakhiba adu Sivalaya Construction Company ga punna seminaduna lambi gi fivam fagatle amadi COB asida piriba medical amasung atei kanaba sing khunja sing na lobba yaragani haina su phongdorakli Panbayabadi Tamenglong District ki manung channa lairiba kahulong AR post asi ing listing amaga chamapan humfunipan dagi leirakhibani adubu akhui village amadi kahulong village kun ani asi khaidok naraba matungda achat awok singda mafam asi chamam naba pohan bana maram oiraga kahulong village authority singna chamam nariba asi koknaba AR da security post asi gi maming kahulong COB haino othok pinaba haijarakpa amadi Kui village authority na su masida ayaba pirakpadagi onthokpani hairi Pau asina makha taraduna battalion amasung rongmaigi khunja singi marakta leinariba mari asi fagatnaba jansu raksa mifam amasu pangthokhi Haujik lairiba security gi fibam amadi anti social elements ama urakpa matamda karamna pau faunagani amasung mahaimasing hakchel nahasing thabak fangnaba hotnabaga loinana government ki lairiba scheme singi matangdasu khana nainakhi hairi Haukiba June gi tang taruk ki numidang pung 13 minit yang khairom tabada cycle subdivision gi manung channa leiba na fai village chief Jilhem Khongsai nongmai na kaptuna hatnam khiba thodokta maru oina chenaba mioi ahum kangpokpi police ki team amana ngarang SBBL nongmai ahunga konana farabe mioi ahum adugi Jamlal Khongsai chahi nifu Thongkho Hau Khongsai chahi kuntra taret amadi Pongmang Khongsai chahi kuntra tarukni faraba mioi ahuma court ngarang putoklaba matung numit tarani police custody da remand lokthakre loinana wahang pahong chathaba haurakre Atenba matamda mioi sing asi fabagidama chief minister N Biren Singh na Kangpokpi police ki timbu thagatpa phongdokpaga loinana asigumba tamthiba thawong tawriba mioi singbo ngakpi bangam loi haina su phongdokhi Paugi marathana atemna break amatang ngawinasi
break ki matungda taramna okchari. Thaubal District Mahila Morchagi Vice President Oina Thaupuribi Nomaithem Saritana Chief Minister N Biren Singh gi midyeng makhada miyam da tongan ba card sing yum da chatuna khosinakre miyam na thengnari ba khodong cha da kaya kharadang oirabasu awaba koknabagi pandamda CMST Ujwala scheme gi makhada LPG gas labor card amadi Ayushman card na singba yenthokiba gi thauramga loinana makhata nasu yenthokigani haina N Saritana phongdokhi BJP lengak na piriba scheme sing asi miyam da haktheng nana yahonbagi pandamda lepalaitana hona kigani hairi. Public Works Department PWD gi Chief Engineer Kurai Jam Tembana National Highway 37 Infal Ziribam Nambida Oriental College Gate tegi hauraga Kumbong Fauba Nakal Animakta Sariba RCC drain asi planning fazana tawbagi mamita de maram asina chathariba project asi lepana fagani haina phongdokhi project asi NSIDCL na Ministry of Road Transport and Highways Government of India gi makhada Manipur gi ani suba lifeline oiriba Infal Ziribam Highway da paikhatpani mahangna phongdokhi bada drain asina lambi gi nakal animakta inchi taret tagina nipan fauba lam thadokpana maram oiraga hauzik leiba lambi asi yamna sohalle hairaduna thadok liba lam adugi kana fam lekhidara haina so hangki loinana hauzik sariba drain asina Oriental College tagina kaithel manbi fauba leiba highway asina 4 lane othokpada apanba oibada natana tungda lakadawriba project kayada apanba oirakpa yai haina phongdokhi Ngarang nungthil pung ahum makhairom tarakpada War on Drugs 2.0 gi manung tanna NAB Police Station na kwakta amadi manak na pamafam singda thiba humbagi thabak chathabada nupi ama heroin powder ga kona na faraba mioi adudi Chanpur gi langhoi veng dagi limnei kim alias kim neo kipken chehi kuntra mapureiba let kholai alias Lalboy Khongsai Kawi Hairi Mahak asi ngarang kwakta bazar dagi heroin powder soap case yangkhai ga konana fabani amadi heroin powder adu local market ta lupa lakh tara humdoi mukki oigani hairi makha na wahang pahong chathabada drug sing asi more dagi purakbani amadi Chanpur da leiba misak amada piraba matungda mahang na amuk Chanpur dagi kwakta da puna ba hotnarambani haiba khangbangam makha na wahang pahong chathaba case ama NAB Police Station da file tawkhre hairi Rimski development ama oina amasung patient sing da hena khudong chaba pibagi saruk ama oina yung sakaisa numit khudingi OPD awarda ENT OPD da skin prick test amasung allergen immunotherapy chatharagani amasung ngarang dagi haukhre haina Rimski cherol amana hairi Youth Organization Sports Club na ngarang thadrok pachero amagi matung ina August tada pangthokadawriba Amfa Cup listing ani kunithoi ga mari leinana YOSC team gi player selection gi damakta lakliba tang tarani thoi nomaijing numit ki ayung pung tare taba matamda YOSC ground da trial pangtholagani Thawai yawa sanaroi singna YOSC team gi damakta trial selection asi yawbina ba appeal tawrakli New Delhi gi Dr. Karni Shooting Range amadi MP Shooting Academy Bhopal da hayengdagi hauraga tha asigi tang kun mari fawba pangthokadawriba kun suba Kumar Surendra Singh Memorial Shooting Championship listing ani kunithoi for pistol amadi rifle da Manipur gi shooter taret saruk yagani haina Manipur Rifle Association gi secretary and Rajendra na thadrok pachero aman hairi Jero aduna makha taraduna kun suba Kumar Surendra Singh Memorial Shooting Championship listing ani kunithoi for pistol amadi rifle da saruk yagadawriba Manipur gi shooter sing adudi K Ashish Sharma Stacy Laithamthem Oina Lavis Division Kumbong Mayum Sinam Somendro Naurem Karnajit Amadi Aryaman Lairen Jamni Handak pangthokadawriba championship asida Manipur gi shooter singna medal kaya marum laurakani haibagi thajabasu thamli Championship asida saruk yagadawriba Manipur gi shooter taret asi district level amadi state level gi championship kaya da medal kaya lokhiba shooter ngaktani hairi Aroibada maru eba pau amuk hanna Sagolgi permanent oiba chafam PU pony policy sembiu haina Manipur Pony and Pony Players Welfare Association na dabi tawrakli
amadi RIMS ki lab technician singna khutharakhiba thodok adubu yaningdaba phongdoktuna khoisaunaraba CSO singna ngasi RIMS ta thomjinkhri Poni TV ki pawmiyeng taibiriba mayam pumnamapo amuka hana khurumjari